ꯑꯩꯅ ꯑꯍꯥꯟꯕ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ 15 ꯄꯣꯖꯤꯁꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯃꯁꯨꯡ ꯑꯄꯦꯟꯕ ꯐꯥꯎꯖꯈꯤ ꯋꯥꯐꯝꯗ ꯊꯝꯖꯩ ꯑꯩꯅ ꯑꯍꯥꯟꯕ 15 ꯄꯣꯖꯤꯁꯟ ꯇꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯔ ꯔꯕꯤ ꯁꯪꯀꯔꯅ ꯍꯥꯏꯔꯛꯄꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯇꯝꯖꯈꯤꯕꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯥꯟ ꯃꯥꯗꯔ ꯑꯃꯁꯨꯡ ꯐꯥꯗꯔꯗ ꯇꯝꯖꯈꯤ ꯃꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯄꯦꯟꯕ ꯐꯥꯎꯖꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯔꯤꯑꯦꯛꯁꯟ ꯎꯠꯂꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯔꯣꯇꯤꯟꯁꯤ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯄꯨꯡ 5ꯗꯒꯤ ꯄꯨꯡ 7 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯄꯨꯡ 3:30ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄ꯭ꯔꯦꯌꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯒ ꯂꯣꯏꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯇꯧꯖꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯊꯥꯖꯔꯛꯈꯤꯕꯅꯤ ꯑꯩ ꯕꯣꯔꯗꯤꯡ ꯊꯥ 2 ꯂꯩꯖꯔꯛꯏ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯔꯥ ꯂꯩꯔꯤꯁꯦ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯤ ꯌꯨꯝꯅ ꯍꯦꯟꯅ ꯕꯣꯔꯗꯤꯡꯗꯒꯤꯗꯤ ꯌꯨꯝꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯨꯝꯗꯗꯤ ꯑꯩꯅ ꯄꯥꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯄꯥꯕꯒꯤ ꯑꯌꯥꯕ ꯂꯩꯔꯝꯗꯦ ꯄꯥꯁꯨ ꯄꯥꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯕꯣꯔꯗꯤꯡꯗꯒꯤꯗꯤ ꯌꯨꯝꯅ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯌꯨꯝꯗꯅ ꯍꯦꯟꯅ ꯂꯩꯔꯒ ꯊꯥꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯠꯆꯕꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯏꯄꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯍꯟꯕꯤ ꯃꯁꯤ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗ ꯏꯁꯇ꯭ꯔꯒꯜ ꯌꯥꯝꯅ ꯊꯦꯡꯅꯖꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯔꯤ ꯑꯣꯏꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯇ꯭ꯔꯒꯜꯅꯆꯤꯡꯕꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯊꯦꯡꯅꯖꯈꯤꯗꯦ ꯃꯔꯛꯀꯤ ꯏꯆꯝ ꯆꯝꯕ ꯏꯁꯇ꯭ꯔꯒꯜ ꯃꯆꯥ ꯊꯦꯡꯅꯖꯩ ꯍꯣꯏ ꯃꯆꯥ ꯊꯦꯡꯅꯈꯤꯕꯗꯨꯅꯕꯨ ꯉꯁꯤꯒꯤ ꯌꯥꯝꯅ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯏꯁꯇ꯭ꯔꯒꯜꯗꯤ ꯊꯦꯡꯅꯖꯗꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯋꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁꯅ ꯁꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤ ꯑꯩꯕꯨ ꯑꯗꯣ ꯅꯪꯒꯤ 12 ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕꯁꯤ ꯖꯦꯅꯔꯦꯜ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯆꯠꯀꯦꯅꯗꯤ ꯈꯟꯕ꯭ꯔꯥ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯅ ꯅꯍꯥꯛꯉꯣꯟꯗ ꯀꯔꯤ ꯆꯠꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯂꯝꯕꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯅ ꯆꯣꯏꯁ ꯇꯧꯒꯦꯅꯕꯨ ꯈꯟꯕ꯭ꯔꯥ ꯐꯦꯃꯤꯂꯤꯒꯤ ꯑꯄꯥꯝꯕꯗ ꯆꯣꯏꯁ ꯇꯧꯔꯒ ꯅꯪꯒꯤ ꯇꯨꯡꯒꯤ ꯀꯔꯤꯌꯔ ꯑꯁꯤ ꯁꯦꯝꯒꯦꯅ ꯈꯟꯕ꯭ꯔꯥ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯆꯠꯆꯔꯒ ꯗꯣꯛꯇꯔꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯁꯤꯗ ꯆꯠꯆꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯏꯃꯥ ꯏꯄꯥꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟ ꯗꯣꯛꯇꯔ ꯑꯣꯏꯕꯁꯤ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯃꯁꯤꯗ ꯑꯗꯨꯝ ꯆꯠꯂꯒꯦꯅ ꯈꯜꯂꯦꯕꯀꯣ ꯌꯦꯁ ꯆꯠꯂꯒꯦ ꯈꯜꯂꯤ ꯂꯧꯖꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯔꯛꯈꯤ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯁꯖꯦꯁꯟ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯗꯒꯤ ꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯥꯖꯤꯟꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯍꯣꯠꯅꯧ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟꯅꯆꯤꯡꯕ ꯄꯤꯕꯤꯔꯛꯏ ꯑꯃꯁꯨꯡ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯇ꯭ꯌꯨꯁꯟ ꯏꯝꯐꯥꯜꯗ ꯆꯠꯆꯔꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯟꯒꯤ ꯀꯔꯝꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯣꯏꯗꯣꯏꯅꯣ ꯀꯣꯆꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯣꯏꯗꯣꯏꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯆꯠꯆꯔꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯆꯤꯡ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯈꯔ ꯇꯧꯕ ꯁꯕꯖꯦꯛ 2 ꯐꯤꯖꯤꯛꯁꯀ ꯃꯦꯠꯅꯦ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯅꯤꯁꯤ ꯆꯠꯆꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯅꯤꯁꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡꯗꯨ ꯑꯃꯗꯤ ꯁ꯭ꯀꯨꯜꯅ ꯄꯤꯔꯛꯄꯁꯤꯡꯗꯨꯒ ꯀꯝꯕꯤꯅꯦꯁꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯀꯝꯕꯤꯅꯦꯁꯟ ꯇꯧꯖꯔꯒ ꯄꯥꯖꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯁꯨꯃꯥꯏꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯐꯤꯖꯤꯛꯁꯅ ꯑꯣꯏꯖꯩ ꯈꯔ ꯂꯨꯕꯁꯦ ꯑꯗꯨꯒ ꯑꯔꯥꯏꯕꯁꯤꯅ ꯃꯦꯠꯃꯦꯇꯤꯛꯁ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯍꯜ ꯂꯃꯟ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯐꯖꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯑꯃꯁꯨꯡ ꯏꯃꯥ ꯏꯄꯥꯅꯆꯤꯡꯕ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯣꯖꯤꯁꯟ ꯂꯦꯞꯄꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯖꯈꯤꯕꯤ ꯃꯔꯨꯑꯣꯏꯅ ꯃꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯃꯃꯣꯒꯅ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯅ ꯇꯧꯕꯤꯔꯛꯈꯤꯕꯀꯣ ꯇꯣ ꯑꯃ ꯊꯧꯔꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯂꯥꯏꯟꯁꯦ ꯆꯦꯜꯂꯒ ꯃꯥꯒꯤ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯕ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤ ꯍꯣꯠꯅꯕꯁꯤꯗ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯕꯗꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯑꯗꯒꯤ ꯃꯃꯥꯒꯤ ꯃꯥ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯃꯛꯀꯤ ꯍꯣꯠꯅꯔꯛꯄꯁꯤꯗꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯍꯥꯏꯗꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯅꯪꯉꯝꯒꯅꯤꯗꯅ ꯅꯪꯉꯤ ꯑꯗꯨ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯉꯛꯏ ꯃꯃꯥꯒꯤ ꯃꯌꯥꯝꯕꯅ ꯃꯥꯒꯤꯗꯤ ꯃꯃꯣ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯑꯗꯨ ꯃꯥꯁꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯔꯛꯄ ꯄꯨꯡ 3ꯁꯤ ꯇꯥꯕꯁꯤꯗ ꯄꯣꯖꯤꯁꯟ 15 ꯄꯣꯖꯤꯁꯟ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯁꯦꯡꯅ ꯍꯔꯥꯎꯖꯕ ꯍꯥꯏꯗꯤ ꯍꯣꯠꯅꯖꯈꯤꯕ ꯋꯥꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯃꯟꯗꯨ ꯈꯤꯇꯪ ꯃꯤꯀꯨꯞꯁꯤꯗ ꯀꯥꯎꯔꯦ ꯑꯜꯂꯥꯍꯅ ꯉꯝꯍꯟꯖꯔꯒꯗꯤ ꯄꯥꯡꯒꯜ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯑꯗꯨꯝ
ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯆꯠꯍꯟꯒꯦꯅ ꯑꯗꯨꯃꯛ ꯊꯨꯡꯍꯟꯕꯤꯕ ꯉꯝꯍꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯏꯆꯦꯍꯣꯏꯒꯤ ꯏꯆꯥꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯃꯥꯗꯤ ꯇꯣꯞ ꯇꯣꯞꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯂꯥꯏꯔꯤꯛ ꯁꯣꯟꯕ ꯅꯃꯥ ꯁꯣꯟꯕ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯗꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ ꯃꯉꯣꯟꯗ ꯇꯛꯉꯥꯏ ꯇꯤꯡꯉꯥꯏ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯑꯩꯅꯁꯨ ꯀꯔꯤꯝꯇ ꯇꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯅꯃꯥ ꯁꯣꯟꯗꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯁꯣꯟꯅ ꯁꯤꯇꯒꯤ ꯇꯧꯕꯗꯅ ꯍꯦꯟꯅ ꯋꯥꯔꯅꯤ ꯇꯣꯛꯑꯣ ꯁꯤꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯁꯤ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯅ ꯍꯔꯥꯎꯃꯟꯗꯅ ꯉꯁꯤ ꯀꯞꯅꯤꯡꯉꯤ ꯃꯥꯗꯤ ꯃꯤꯒ ꯑꯩꯒ ꯃꯥꯟꯅꯗꯦ ꯅꯍꯥꯟꯈꯣꯏꯁꯨ ꯂꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯐꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯦꯕ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯅꯤ ꯃꯤꯄꯨꯡ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯗꯨꯅ ꯋꯥꯅ ꯍꯣꯠꯅꯃꯟꯗꯣ ꯃꯥꯒꯤ ꯐꯪꯖꯔꯦ ꯉꯁꯤ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯔꯦ ꯂꯩꯇꯕꯅꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯉꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕꯁꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯟꯕ ꯃꯥꯁꯤ ꯑꯗꯨꯝ ꯌꯥꯔꯤꯈꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯌꯥꯗ꯭ꯔꯒ ꯑꯗꯨꯝ ꯆꯠꯀꯦ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯗꯍꯟ ꯑꯩꯒꯤ ꯗꯍꯟꯁꯤꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯑꯗꯨꯝ ꯆꯠꯍꯜꯂꯨ ꯑꯗꯨꯝ ꯄꯩꯁꯥ ꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯃꯥꯅ ꯇꯝꯅꯤꯡꯕ ꯇꯝꯍꯜꯂꯨ ꯃꯥꯒꯤ ꯑꯗꯨꯝ ꯇꯧꯕꯗꯨ ꯂꯣꯏꯅ ꯌꯥꯏꯑꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯁꯨꯛꯍꯟ ꯍꯟꯊꯗꯦ ꯅꯪꯒꯤꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧ ꯄꯩꯁꯥꯒꯤꯗꯤ ꯀꯝꯇ ꯈꯜꯂꯨꯅꯨ ꯆꯠꯅꯤꯡꯕ ꯆꯠꯂꯨꯅ ꯑꯗꯨꯝ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏ ꯑꯗꯨ ꯃꯥꯅꯁꯨ ꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯃꯥꯅ ꯁꯣꯟꯕꯗꯣ ꯃꯥꯅ ꯆꯠꯅꯤꯡꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ 2-3ꯗꯣ ꯑꯗꯨꯝ ꯆꯠꯂꯤ ꯑꯇꯩ ꯑꯝꯇ ꯆꯠꯇꯅ ꯑꯗꯨꯝ ꯄꯥꯒꯦꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯇꯧꯔꯒ ꯃꯥ ꯄꯥꯖꯅ ꯍꯣꯠꯅꯖꯩ ꯃꯁꯥꯅ ꯏꯗꯨꯀꯦꯁꯟꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯗꯨꯀꯦꯁꯟꯁꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯃꯁꯤꯅ ꯋꯦꯄꯟꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯅꯁꯨ ꯏꯗꯨꯀꯦꯁꯟꯁꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯅꯉꯥꯏꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯐꯖꯅ ꯃꯇꯦꯡ ꯂꯧꯖꯔꯛꯈꯤ ꯄꯦꯄꯔ ꯁꯦꯁꯟꯇ ꯅꯠꯇꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯂꯣꯟ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯏꯪꯂꯤꯁꯀꯨꯝꯕ ꯍꯤꯟꯗꯤꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯇꯥꯛꯄ ꯑꯣꯖꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯇꯥꯛꯏꯕ ꯁꯥꯏꯟꯁ ꯁꯕꯖꯦꯛꯁꯤꯡꯗ ꯑꯩꯅ ꯐꯖꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯖꯔꯒ ꯃꯇꯦꯡ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯧꯖꯔꯛꯈꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯇꯦꯡ ꯂꯧꯖꯔꯛꯈꯤꯕꯁꯤ ꯀꯣꯁꯦꯝꯒꯤ ꯋꯦꯕꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯀꯣꯁꯦꯝꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯗꯣ ꯀꯣꯁꯦꯝꯒꯤ ꯆꯦꯅꯦꯜꯗꯣ ꯑꯃ ꯑꯩ ꯐꯖꯅ ꯌꯦꯡꯖꯔꯦ ꯑꯃꯁꯨꯡ ꯀꯣꯁꯦꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯁꯤꯡ ꯑꯩꯅ ꯐꯖꯅ ꯌꯦꯡꯖꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯕ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯄꯤꯖꯅꯤꯡꯉꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯁꯨꯡ ꯑꯩꯕꯨ ꯐꯖꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯌꯥꯝꯕ ꯃꯥꯃꯥꯁꯦ ꯃꯥ ꯀ꯭ꯔꯦꯗꯤꯠ ꯐꯖꯅ ꯃꯥꯃꯁꯦ ꯀꯗꯥꯏꯗꯩ ꯑꯣꯏꯕꯤꯗꯣꯏꯅꯣ ꯅꯍꯥꯛꯀꯤꯅꯗꯤ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯄꯥꯔꯁꯟ ꯑꯣꯏꯔꯦꯗꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯥꯛꯁ ꯃꯌꯥꯜ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯏ ꯃꯃꯤꯡ ꯂꯩꯀꯥꯏꯗꯒꯤꯅ MD ꯖꯤꯌꯥꯎꯔ ꯔꯍꯃꯥꯟ ꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯕꯨꯡꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯌꯥꯝ ꯆꯥꯎꯅ ꯀ꯭ꯔꯦꯗꯤꯠꯁꯤ ꯄꯤꯖꯅꯤꯡꯉꯤ ꯑꯃꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯑꯗꯨꯒꯤꯗꯨ ꯍꯟꯗꯛ 12ꯇꯗꯤ ꯈꯔ ꯐꯖꯅ ꯍꯣꯠꯅꯕꯤꯒꯦ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯅ ꯈꯟꯖꯕꯅꯦꯕ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥꯗꯤ ꯊꯣꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯗꯨ ꯍꯣꯠꯅꯕꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯃꯥꯒꯤꯗꯤ ꯋꯥꯠꯍꯟꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯃꯃꯥꯅꯁꯨ ꯀꯟꯅ ꯍꯣꯠꯅꯩ ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯑꯗꯨ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯄꯤꯅꯅꯕꯁꯦ ꯑꯗꯨꯝ ꯃꯥꯏ ꯃꯃꯣꯗꯨꯁꯨ ꯑꯗꯨꯝ ꯈꯪꯍꯟꯗꯕꯤꯗ ꯎꯍꯟꯗꯕꯤꯗ ꯀꯌా ꯑꯃ ꯇꯧꯔꯛꯑꯝꯒꯅꯤ ꯑꯗꯨ ꯇꯧꯏ ꯑꯗꯨ ꯑꯩꯅꯁꯨ ꯍꯟꯗꯛ 12ꯀꯤꯁꯤꯗꯤ ꯃꯥ ꯄꯣꯖꯤꯁꯟ ꯑꯃ ꯇꯥꯟꯒꯦꯅ ꯈꯟꯕꯅꯤꯅ ꯑꯉꯥꯡꯁꯤ ꯃꯉꯣꯟꯗ ꯑꯋꯥꯕꯒꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯒꯤ ꯀꯩꯅꯣꯁꯤ ꯃꯉꯣꯟꯗ ꯐꯥꯎꯍꯟꯗꯦ ꯃꯁꯥꯕꯨ ꯈꯪꯕꯁꯨ ꯌꯥꯎꯏ ꯈꯪꯗꯕꯁꯨ ꯌꯥꯎꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯑꯉꯥꯡꯁꯤ